بالله من الشيطان الرجيم بسم الله الرحمن الرحيم يا أيها الذين آمنوا ادخلوا في السلم كافة صدق الله العظيم الله رب العزت نا महाकी कलाम दा है रिसे ऐ ईमान परक लब मियो सिंह ना कोई पूरा इस्लाम की मनुंग द चंगो है सिगी मतलब करिनो पूरा इस्लाम की मनुंग द चंगो है रिसे करिनो इस्लाम के अहकामात सिगी पाबंद ओयो है बने कोई इंसान में बद हुकुम पीर से अल्लाह रब्बुल इज्जत ना अदो मचेल अमदा कोई मुसलमान नी हैना है बदी लैरगा है बदी अल्लाह रब्बुल इज्जत की अहकामात अमदी नबी करीम सल्लल्लाहु अलैहि वसल्लम की सनाया थंग पुमनमक इंदना चत्रदी कोई इस्लाम अमदी मुसलमान ओइबगी कोई अर्थ लैते अदोना अल्लाह रब्बुल इज्जत की अहकामात पाबंद तौबगी ओइना अल्लाह ना जिस लंबी द चतलु हाइबदो अदि लंबी द चतकदबनी अल्लाह ना जिस लंबी द की थिंगबदो हाइबदे अदुदगी कोई बास आइगदमी हाइदे बास ओइदना लैगदबनी रुकी गदबनी अदोना इंशाअल्लाहुल अजीज ngasi aina laglebasi nahan sulak lamme tukba sanayat is number asida do ngasi lakpagi maksad karino haiba kanda aikhoigi tukba dagi chilinaw taret nipal ama nahan haibadi ready oradana aikhoigi foundation asida aikoi sharik oiragle adubu mahakhoigi achilbana haibadi maram oiraga mahakhoigi manung dagi member ama tho haibada misap kharni matung da thoke haina lairakpani adu aina adugi jimma puki na khoi manung dagi member ama thok riho aigi jimma da laini adu inshallah al aziz allah rabbul izzat ki thawzan dagi ngasi ai khoi member ama aikoi gi yamba ma laijre aduna adugi mi tare nipan mapan taradu adugi member asi ngasi dagi yamba sina purani inshallah al aziz adu matungda tang ama dagi jadda dagi su hana group ama tani jadda da mi yamba yamdaba mi yami adu hanji tang ama dagi allah gi thawzan dagi group ama su thorak lani member ama su anogom su thorak lani aikoi ichilinaw da aigi paigam karino haiba kanda aikoi gi foundation asida miryeng tabiba amde aikoi gi foundation asi haibdi karam haina haibdi tawraga haibdi chawkhat payaba aikoi ichilinaw pumnamak masida hayeng fauda aikoi matam pumukta dua tawgadami miryeng tabagi loina na aikoi haibdi allah da dua tawgadami aikoi gi foundation si karam haina tawraga aikoi bu yauriba aikoi bu abdi nek amadi nek एक ओइदना hayeng ho chatpagi ittifaq amadi ittihad oidana hayeng ho chatpagi allah rabbul izzana tawfiq piba adui matungda yauriba ichilinaw singsina haibadi khaitang mehnat tawraga haibadi ko ichilinaw singsida jorito henba masi hairaga loijare ngasidagi tubba 30 number gi abdi koigi member koigi yamba sultan ahmad oire ngasidagi aduna jamil yam basik hetang hadi thapna laibani aduna haibadi nahakna mehnat tawraga na koi nipal mapan tara jitna oi basingdo adudagi haibadi donate tawraga yam basiga tana ramatungda haibadi sum paisa du foundation da jama to karmain tawni je kuno haibadi beparda yam basiga sum mashura tawraga adui matungda yam basigi karidu nahak hoigi group macha do mitara nipal mapan gi group macha duda yang basi ming hapo president secretary giming hapo adu matung da kanangi hapam thokuno aina sum hairakani adu hapchallaga allah soladana tek takai dana ikoi mehnat tawraga hayang phawa chassi allah rabbul izzat na ikoi pumna ko tawfiq boy sano amin wa akhir da'wana alhamdulillahi rabbil alamin wa ma alayna illa al balagh